अहानबदा मरोबे पाउसिंग पिजरी कौबुर चिंग असे मैतै गी हौरफमनी मैतै गिनि हाइना कमिश्नर एंड सेक्रेटरी टू द गवर्नमेंट ऑफ मेघालय डॉक्टर तिवारी IAS ना फोंदोक्रे उख्रोल पुलिस तगी लूट तौखिबा खोलाइसिंग अयाबा रिकवर तौबो ngamख्रे मणिपुर चलप कुकी कार्बी आंगलोंग एरिया लम मचेत फब पीरोई हाइना कार्बी लामेट फोंदोक्रे कंबाइन सिक्योरिटी फोर्सेस बोम यावना यामलब खोलाइसिंग फगतप ngamख्रे बैंक ऑफ बड़ौदा मणिपुर यूनिवर्सिटी ब्रांच तगे सना सिंह हुरान की बगमरी लेना मियोय अहुम कोर्टना जेल थाजनख्रे अमदी उपाल थासी उपाल हिंगलसी हाइबा कैंपेन की मखादा फुटबॉल मैच पांथोक्रे खुरमजरी ममी टीवी की मणिपुरी पाव मियेंग ताबिरिबसिंगबो पिंकूना तराम ओक्चरी पाव संदोंग पिजरी कौबुर चिंग असे मैतै गी हौरफमनी मैतै गिनि हाइना कमिश्नर एंड सेक्रेटरी टू द गवर्नमेंट ऑफ मेघालय अमसोंग चीफ इलेक्शन ऑफिसर डॉक्टर तिवारी IAS ना फोंदोक्रे वाफम असी ngarang मणिपुर साहित्य परिषद मेघालय गे 18 सुबा एनुअल कॉन्फ्रेंस सिलोंगदा हौदोकपगी थौरमदा महांगना फोंदोखिबने महांगना मखा तारादुना हाई मणिपुर की चिंग सिंग मैतैगा यामना मरी लेनै हाइरिबा मणिपुर सिंग मैतैगा थादोकनबा खक यारोय हाइखि मणिपुरी साहित्य परिषद मेघालय MSPM गे प्रेसिडेंट डॉक्टर मुनिस निंगथौबमना महाकी प्रेसिडेंशियल स्पीचता मणिपुर की वांगमदा खुंदादुना लैरिबा मैतैसिंगना अमत्ता ओइना पुनसिनदुना अैखोगी राइट्स अमदे मपुंग फाना लैरिबा कल्चर हेरिटेज असे युखतमिनबा हाइना फोंदोखि हौदोकपगी थौरमदा डॉक्टर तिवारी IAS कमिश्नर एंड सेक्रेटरी टू द गवर्नमेंट ऑफ मेघालय अमसोंग चीफ इलेक्शन ऑफिसरना चीफ गेस्ट डॉक्टर KN चांद मेंबर मणिपुरी लैंग्वेज एडवाइजरी बोर्ड साहित्य अकादमी न्यू दिल्ली अमसोंग डॉक्टर A शांत दिन नाइग्रिम्स हॉस्पिटल ना गेस्ट ऑफ ऑनर सिंह अमसोंग डॉक्टर मुनिस निंगथौजम प्रेसिडेंट MSPM ना हौदोकपगी थौरमदा प्रिसाइड तौखि थौरम असिदा आसाम मणिपुर अमदी अतै मफमसिंगदगी लाकपा राइटर्ससिंगना सरुक याखि लूट तौखिबा खुशु खोलाइसिंग अयाम्बा सिक्योरिटी फोर्सेस ना ऑपरेशन तौदुना रिकवर तौबा ngamlaba matong इंस्पेक्टर जनरल ऑफ पुलिस IK मुइबाना उखरुल टाउन द शांति हंजिलहनबा होनबदा मियामना कोऑपरेशन पिबिनबा डायलॉग अमसुंग वा खननबा वाफम थमख्रे उखरुल पुलिस स्टेशन दंगरंग पाउमिसिंग उनबा अमदा IK मुइबाना हाइखिबदा लूट तौखिबा खोलाई सादा मरिफुगी चांगदा रिकवर तौबा ngamle अमसुंग लाखलिबा नुमित खरनी असिदा लेमहौरबा खुशु खोलाई से रिकवर तौनबा होनरे मियामना शांति हंजिलहनबा होनबदा मतेंग पांगबियो हाइना अपील तौदुना शांति लैरबदी पुमनमक पैरालाइज ओय मरम अदुना हिंसा चथबगी महुत्ता शांति थंबा अमसोंग शांति ओइना वारी शानबा अमदे वा खननबा पुनिंग चिंगसिनखि पाउमी सिंगा उनबा अदुदा 9mm पिस्तौल इंसास राइफल AK-47 राइफल 9mm कार्बाइड अमसोंग SLR इंसास मरु चहुंगनिफु कार्बाइन गे मरु चनिगे यांखै 9mm गे मरु चनिगे सुमना अमा AK-47 गे मरु चामगा मरिफु अमसोंग SLR गे मरु तरा यावना पुन्ना मरु चमापनगा मरिफु माथोय यावना रिकवर तौरबा नोमैसिंग डिस्प्ले तौखि हंदके हिंसा अदुगी मतांगदा IK मुइबाना हाइखिबदा था असिगे अनिदा उखरुल डिस्ट्रिक्ट हेडक्वार्टर दा थोकिबा इरांग अदु यामना खोंगलै थुना हौरखि पुलिस के माइकैदगी महाक मसा यावना सीनियर पुलिस ऑफिशियल सिंह DIG वांगम निंगसेन अमसोंग SP निंगसेम बसुम डिप्लॉय तबदुना अमदे BSF असम राइफल्स के मतेंग यावना लॉ एंड ऑर्डर लाक्सिनबा होनखि
Nakal anigi muknaba adu October anigi nungthilda lepki irang laksinaba hotnabada Civil Police, Manipur Rifles, Assam Rifles amasung Border Security Force na mathau tawki hairi akanba maungda irang thoklingai manungda miyamgi mu amana Urkhol Police Station da etik tawki amasung nongmai kun lut tawki adubu mo na lut tawki ba khushu kolai sing adu October 3 da recover tawki hairi kolai sing recover tawram naba hotnabada mating panglakhiba hunfung village ke tongan ba civil society organization local leadership bo IGP muibana thagatki Manipurdagi chalakpa kuki singda lam machet ama fawa piroi haina Karbi Literature Society ki apex body ama oriba Karbi Lamet Amaina Karbi Anglong Autonomous Council da fongdokre Karbi Lamet Amaina fongbokibada Manipurdagi chalakhiba kuki singna hauji Karbi Anglonggi khul singda khunda silakpa haurakle haiba se Karbi Lamet Amaina October 3 da Karbi Along Autonomous Council Difugi Chief Executive Member Dr. Toleram Ronghang da pishin kiba memorandum amagi matung ina khangbangam kibani Karbi Lamet Amaina pishin kiba memorandum aduda Manipur da maitai amasung kuki singi marakta class thorokpadagi Manipur thadoktu chen khraba kuki sing Karbi Anglong district ta chensilaktuna tapna khunda selak bahore kuki sing na khunda selak liba Karbi Anglong district ke mafam sing adu di Singhasan amasung Borjan MAC constituency ge manung chana laiba Singhasan amasung Khonbamon Chingsang Paring amadi masigi akoibadani hairi memorandum aduda asumna palli madudi ipai pushingna ikhoigi khutta sina biramba mamal yamna ballam ase haujikti koki singi khutta takre maram asina Manipurdagi changsilakliba koki singda lam machet ama fawba Karbi Anglongge mafam singda piba yaroi haina palli adubu Karbi Anglong Autonomous Council KAAC amasung Assam government na miyoibagi minungsi yenglaga Manipurdagi changsilakliba kuki sing ase refugee amagum lauduna makhoigi damak refugee camp sing hangduna makhoigi leifam safam matam kharagi oina sinbiba yai maram asina district amasung state na Karbi Anglong area da changsilakliba kuki influx sing ase masak khangdoktuna Manipurgi irang ase normalize tawdirba fawba laihanduna irang loirba matung kuki influx sing asibu maramda amuk halan khenaba singadabani haina Karbi Lamet Amaigi memorandum aduda palle Combined Security Forces singna ngasi Kasing District ke Sugnu Police Station ye manung chanba Singtom chingda chathakiba operation da lalhoba ani ki chingnaba singna monsang amade mongsongda borakhau angoba amada haptuna losenduna thamlamba masing yamlaba bom yauna khushukolai sing pagat pangamkre hairi ngasi Combined Security Forces singna fagalaba khushukolai sing adude magazine yauba maru ohunga konana SMC carbine ama magazine yauba 9mm pistol ama 36 SA hand grenade ahom tear smoke grenade ahom 2-inch mortar TNT ama detonator ama M16 gi misfire bullet ahom AK rifles ke empty case taraga mathoi 3 notary rifles ke empty case ahom 12 bore cartridge ani lethot empty case ama amasung BV best amani hairi police ke pauna hai 46 AR eco company na agaknaba pau ama fangbadagi ngasi ayuk pung taruk lom tarakpada SP Kaksing GS Bikramjit Singh MPS ke luching makhada Binoy Chongtham MPS additional SP Ops Kaksing na luching duna Subedar Shorasham Birla Singh CO OC CDO unit Kaksing Subedar KSIS Prakash na luching ba CDO unit KCG amasung 46 AR gi column amaga loinana apunba security team asina Sugnu PS ki manung chana leiba Singtom chingda thiba humni thabak sa thabada lalhobani chingna basingna singi asongba mongsong amada hariba bom yauna khushu kholai sing ase bora khau angaba amada haptuna lolaga thamlambadage recover tawba ngamkibani haire Security Forces singna fagalaba polam sing makhata na investigation tawnabagi damak Sugnu PS ta sinakre haire Mamang thagi taramathoi amasung taraganithoi lonaba ahing nongyai matung
Pung amaga minute ni fumathoi rom tarakpada Bank of Baroda Manipur University branch tage Lupa crore mari mukki yamlaba sana sing huran kibagi mayokta Bank asigi senior branch manager NGANGOM na file tarokpa complaint report ki matung ina singdamai PS na lokhat kiba case kamari leinana faraga thengkhang anirak police custody lauduna wahang pahong sathakhiba complainant yauna miyoi ahom judicial custody da remand tawkhre ngarang CJM Imphal West na judicial custody da remand tawkhraba miyoi sing adude bank asigi gold manager oireba khurkhol makha laikai dagi khaidem Jackie Chan sahi kunthraga nipan apokpa KS Kula Ningombang awang laikai dagi akoijam Rena sahi kun apokpa AK Premjit amasong bank asigi yamlaba sanasing huran khre haiduna police da complaint file tawrkhibe bank asigi senior branch manager Ganga Ningombam Chahini Fugamathoi Mapuroiba and Johnson Kaksing Makale Kaini Makoi Ahuma case Asiga Mari Lenana Mamang Thagi Kun Amasong Kun Ganitoida Police na Fakibani Aduga Tenkang Anirakta Kuotagi Police Custody Lauduna Wahang Pahong Chatrakraba Matong Ngarang Makoibo Police Custody da Tambagi Matam Loraduna Court Judicial Custody Remand Prayer Tauraduna Puthorokibani Police ke prayer seda court na so ayaba piraduna makoi ahumbo tha asigi taramapan fawa judicial custody da remand tawkibani panba yabadi case asiga mari lainana police na faba miyoi mari gi manungda amade first remand da court tagi bail lawkhrabani Haukiba chahi English ani tarukta Manipur lengakna primary oja lawbagi notification thoktuna Ingsok lising ani gatara mathoida recruitment adu haidoktuna primary oja puna lising amaga chamriga kunga humdoi khanduna chahi tara humdoi hena thabak taroklaba primary oja ge recruitment fal adu amuk hanna haidoknaba Supreme Court of India na Manipur lengakta khanghalakre Haukiba chahi English ani tara manga da haiba primary oja lawbagi notification thokpa matam adu recruitment adugi fal haidokpa amade candidate chaniga nifuni thoi OBC category da khanduna Ricket Taukiba adu logi wang madani haina takiba court ki order amabo lumna lauduna Supreme Court ke Justice Rishikesh na lusing ba judge ahum na saba hairiba primary lawbagi fal adu hapta mari gi manungda amum hanna merit list ta haidokadabani haina Manipur court ta khangankre ningsing bayabadi haiba primary oja lising amaga Chamriga Nifkun Gahumdoi Lawbagi recruitment process ado Haukiba Chahi English ani tarukta written test amade interview na chingba mathang pangthoke hariba recruitment tawbagi matangda aranba thabak thauram kaya chathakre haina local newspaper kaya da phongnakhiba laikhrabani adubu ingsok lising ani ga tara mathoida primary oja lawbagi recruitment fal ado haidoktuna candidate lising amaga Chamriga kun Gahumdoi khanduna appoint tawke Environmental activist Manikanta Mudum Amade Mahaki Mahosa Timna Upal Thasi Upal Hingan se haiba campaign gi makha chatharakpa oina ngarang Lilong Chading Apunba FC Amade Mingle Club na sinduna football match ama pangthokre Hauji akoibagi hongak leba aing asa ising nungsit ki matangdasu miyam sinba thungna khanghanbagi pandamda ngasi football ase pangthokpani thauram aduda Langthabal SC ke MLA Karam Syamna chief guest Mingle Club के President B. Heramani Sharma na President Lilong Imphal West Municipal Council के Caretaker Councillor P. Gita Amade Manipur Film Actor R.K. Shomurendro Kaikuna Guest of Honor oina saruk yake Thauram asiga mari lainana MLA Karam Syamna phongdokhibada Haujiki orakliba aing asagi fibam asi hawalakliba nahasingna punna hotna minaduna afhaba environment ama puraknaba hotnabase yamna tangai fadaba ma orakle Maram aduna haurakliba nahasingna afaba lambida changsinaba hotnagadabani masida pangba yaba matengsu pangani haike Haukiba numit kharanigi mamangdagi Manipur amadi Nagaland gi area da nong leptana surakpadagi jingning khairaktuna state asigi lifeline oriba Imphal Dimapur lambi amadi Imphal Jiribam lambi da pochai sing puslaktun pa truck sing lambi da puthabadagi lambi semdinaba honaringai charakta dukandar singna pochai gi mamal hena yonbigano haina Manipur Drivers Association ge General Secretary KSA Sanjena phongnokre
ngarang kwa kaithel da laiba MDA gi office ta pangthokpa paugi mifam amada mahakna haikibada Imphal Dimapur lambi gi Kohima gi Fatahawdi hundofam oriba Jabra haina khangnaba mafamda lambi matek khara namthakibadagi Imphal da changlakadaba potchai thanna yawba truck kaya lamkhangda panduna lairi lambi asigi phibam phagatnabagidamak North East Federation of Trade Union gi meeting makhada MDA Kohima Drivers Union Senapati Truck Drivers Union Senapati District Truck Owners Association Khatkati Drivers Union yauna mamang thagi tarani pandagi ngarang fauba mathau taba asamba senfam sing puthoklaga loinana Nagaland laingaki PWD nasu machinery sing sizinaduna semjin sanjillakle jarak asida miyamgi nomgi punsida changdaba yadraba chana thaknaba potlam sing lambi yadabadagi Imphal yausilakpa ngamdana lainingaida dukandar singna khudong chaba lauraga mamal wangkhatna yonbiganu Manipur amasung Nagaland laingak anigi Mari lainaba loisang singnaso punna phaminaduna Imphal Dimapur lambi ningthina semiu hainaso appeal tawkhi Wildlife Conservation through Coexistence haiba teamda Chayol amachumna pangthokliba humputara suba Wildlife Week Englishingani kunga mari ke saruk ama oina Besnupur district ta laiba mahiloisang singi oina pangthokhiba essay amadi painting competition da magok mathang taraba amade consolation mana lauraba mahiloisingge exposure tour program ama Besnupur Forest Division na sinduna ngasi Manipur Zoological Garden da chatkre Exposure Tour Program adu DFO Besnupur Ramabai Waikhomna DFO Office Besnupur ge office tagi lamthake lamthaba adu da DFO Besnupur headquarter ge RFO RK Shadananda RFO Moyes Gitchandra Sharma RFO Besnupur M Nilamani amadi atai official singsu saruk yake Exposure Tour Program aduda mahiroi singi oja sing amade DFO Office ke staff singsu saruk yabaga loinana Manipur State Zoological Garden da chatuna Zoological Garden asida lairiba lamlaki sa uchek sing tour aduda yauriba mahiroi sing aduda lamlaki sa uchek sing adugi maong mataw sing amade habitat sing masak khanganaba yenghanki haire Prime Minister Narendra Modi na Bharat Pumbagi oina Maharashtra ge Wasimda live webcast tawduna hawdokhiba Kishan Shammelan DC Office None District ke Conference Hall ngasi SDO BDO None na preside tawduna pangthokre ngasi pangthokhiba program aduda district asige line department asingi district level officer sing maru oina agriculture fisheries amasong animal husbandry and veterinary saruk yaduna Prime Minister na hawdokhiba PM Kishan Beneficiary Scheme ge makhada district asige oina law ubasing masing hengat hanaba PM Kishan Scheme gi makhada kanaba pinabagi matangda khananai nakhe thauram asi ICAR KBK Tangmenglong na sindona Tangmenglong district headquarter da so pangthoki hairi Bangalore da laiba Bail Foundation na Thawbal Ningomam dagi Ningomam tombada Indo-Spanish International Award Englishing ani kunga mari piduna ikai khumnaba utkre Manipur Press Club ta pangthokiba award presentation ge thoram amada chief guest oina saruk yakiba Rajya Sabha ki MP ningthau Laisem Basana Jawba amade Challenge Digital gi chairman Dr. Phanjawbam Lanajitna mana adu khushina kibani mana asida certificate memento amade shawl ama yaure Ningomam tombana ishaigi lamda torok pathabak thoram singbo sakhang biba oina mana asipirakibani award asigi mamangda mahak National Award in Singani 22 Best Lyricist Award in Singani Kungahumdoi Manipur State Kala Academy Award Lifetime Achievement National Award in Singani Kungahumdoi BSA na chingba fangkiba laikre hawjik mahak mahiroi singbu takpi tambibagi thaudang lauri SB Automatic Car Wash Thangmai Bange sponsorship ki makhada Arambai Tengol Unit 18 ge headquarters na senduna numit marini chupna pangthokadaba second unit 186 achai no out football tournament English ani kunga mari ngasi haunabi matung ena Langol game bela salaiba 80 unit 18 turf ground da hawdokre
ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯒꯤ ꯀꯃꯥꯟꯗꯔ ꯈꯦꯔꯁꯟ ꯊꯧꯗꯥꯝ, ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟ ꯍꯨꯏꯔꯝ ꯃꯍꯥꯗꯦv, SB ꯑꯣꯇꯣꯃꯦꯇꯤꯛ ꯀꯥꯔ ꯋꯥꯁ ꯊꯥꯡꯃꯩꯕꯟꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯄ꯭ꯔꯕꯤꯟ ꯑꯃꯗꯤ ꯌꯨꯅꯤꯠ 18ꯒꯤ ꯕꯦꯁ ꯀꯃꯥꯟꯗꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤट 18ꯒꯤ ꯀꯃꯥꯟꯗꯔ ꯈꯦꯔꯁꯟ ꯊꯧꯗꯥꯝꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯂꯤ꯫ ꯂꯥꯟ ꯅꯪꯂꯤꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕु ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯈꯛꯇ ꯅꯠꯇꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯏꯐꯨꯔꯨꯞꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯏꯐꯨꯔꯨꯞ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯑꯆꯦꯠꯄ ꯈꯣꯡꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ SI tournament asi koi arambai gi team khudimak haitare aduga mathakta atopa team su mayam yauri si kai gi damta sinjabano haibadi koi ji hawalai bana sing ado lan leina pothaba phangdaba mayam yauri mayam je kitang do su saba gadra na sinjabani koi unit 18 na hosoraga ado ji hawalai ba nisada nisagi pakta tawrai ba leiriba mayam se kitang do su kokadra haina masada tinjang kajing dana wa haitare masa mau phana leina bai damta kitang do su marakta kitang refresh tawna bai damta tawjabani adu mayam si sille kole dana san tuan tawgada bana te koi yari makai di afaba thabak tawba ta afaba thabak tawba imalewa ki damta afaba thabak tawbasina maru ne na koi unit 18 gi side tagi hajari Nambol Bazar Shopkeepers Welfare Association na sponsor tawduna Nambol Bazar Women Vendors Association gi chahi gi oiba general body mifam ama Nambol Bazar da pangthokre thauram aduda Nambol Bazar Women Vendors Association ge President Abujam Apabi Roadside Vendors Welfare Association ge Khwaramban Kaithel ge President Khetri Tama Nambol Bazar Shopkeepers Welfare Association ge President GS Lakshya BP Laisram Suresh amade Nambol Bazar Women Vendor Association ge Angom Jam Indu Nambol Bazar Women Vendor Association ge General Secretary Hidang Mayum Kunjalatana athoibi mitunglen oina saruk yakhi thauram aduda Nambol Bazar Women State Vendor Association amasong Nambol Bazar Shopkeepers Welfare Association ga punna khusamnaduna Nambol Bazar Development Coordination Committee haiba committee amasu semki loinana Nambol Bazar gi chawkhat thaurangi thabak khudingmakta punna saruk yaminabaga loinana cold storage ama athuba matamda mari leinaba department na sahanana ba hotnaba haina warep lokhe aroibada maroiba paw makhana pijari Kaubur Ching asi Maitai gi horfamni Maitai gi ni haina Commissioner and Secretary to the Government of Meghalaya Dr. Tiwari IAS na phongdokre Okhrol Police tagi lot tawkhiba kholai sing ayamba recover tawwa ngamkre Manipuri chelakpa kuki singda Karbiada lam machet ama fabo piroi haina Karbi lamet amaina phongdokre Combined Security Forces singna bom yauna yamna bukholai sing phagat bangamkre Bank of Baroda Manipur University branch tagi sana sing huran khibag mari leinana miyoi ahum kona jail da thajinkhre amade Upal Thasi Upal Hingansi haiba campaign gi makhada football match pangthokre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ